Ipuroibana defense the Lairasu, Isangak Pinaba Kana Amata Lairamdre, Mama Haina Nushina Kauraga Tumkiba Isa Sing Nashidi, Mama Kovata Kidre, Apopi Mama. Ipuroibana defense the Laiduna, Laibaga Singak Labasu, Isangak Pinaba Kana Amata Lairamdre, Pigliba Isa Singaduna, Mama Haina Nushina Kauraga Tumkiba Adu, Nashidi, Mama Kovata Kidre, Icha Kainabagi Mama Ingo the Saktiba Maisagasi, Kana Amata the Saktaba Oyersano Haina, Drong Laubi Taudoki victim Oiribi, Hauzik, Infalgi Ras Medicity da Laikanari bi Oinam Ongbi Binitana, Nasi Paumi Singa Unaba Amada Fongdokre, Mahana Makata na Haikibada, Taudogaduda, Kuki Laloba Singaduna, no make up Sinduna Mahaki Pikliba Masa Anisu Hato Pikre, Aduga Mahaksu, Hauzik like a Naribani, Kukina Kapsilakliba, Bomadu Pokaibada, Mahaki Haksangi Mafamangada, Bom Masiat Panduna Sokibani, Mahaki Mapurabana defense the Laiduna, Laibaga Sigi Miam Ngak Sen Badat, Togdang Loriba Adugumna, security force na Makoi Bungak Pis and Bigani Kana, Yum the Tumlinga Kuki Lalo Singaduna, Bom Kapsinduna, Masa Singado Hato Pikivani, security Nangak Seliba, Mapamasida Kanagumba Mishimina Kaya Toklavadi, Makoi Labagi Wahan Tok Late, Central Force Singaduna, Makoi Bungak Senbina Balaitre Kangam Labadi, Mama Aina, Ahing Hogatuna Isa Singadu Ngak Selam Gadabani. Maduna Isa Singadu, Sisu Siramloy, Isa Singaduna, Mama Haina Nushina Kauraga Tumkiba Adu, Ngasidi, Mama Haibata Kidre, Togdogadugi Justice Pangdriva Fauba, Mahaki Tauna Haloy, Isa Singadu, Imalabaki Damakta Tawai Takibani, Mihada Sigi Matanga, Miamna Loropa Fireb Aduna, Aroiba Oigani, Kuki Kulai Paiva Singaduna, Security Force na Lady Bamapamadu Laga Laklaga. Yum the Tumduna Lady Ida etek adusata kibani, etek adu the scenery was singer si fawa, Lengaki Maikadagi, Operation Chataduna, Maralibam Yushingadu Paduna Serak Pivasu Ude, Togdogadugi Matang the Subsava action amata lokat palate, Security Force Nading Tina Ngak Seli Haiduna, Yum the Potaraga Lady Bani, Yum the Lairaba Pavada, Mishimina Nangiva Sinadi, Equi Kadai de Layu Haibano, Togdogadu Yam the Pen de Haina Tamu Shono Fondoki. Panbayabadi Kukila Lobusina, Bom Capsin Duna Leikhidrabagi, Oina Binitagi, Tamanga Ngaribi, Tonton Bimasanupi Ado, Sagumba Nangnaba, Apopoma Pasu, Togdok Tokpanumid, April Taretki, Nonganba April Nipanda, Guhati Tamna Tolaga, Infalda Lakivani, Laibak Tiba Togdogadagi, Angangasigi, Apopomapa, Haujik Tupak to Paisanduna, Wana Kanglibani. Mapam Kada Wakat Kongsa Chatnari, Wakat Mifam Supamnari. Pungni Funipan ki Manungda military crackdown Tawgani Haikibawa from Thabak to Onto. Bisnupur district Tronglaupi Awang Lekai da Bombo Kai Handuna. Sahi Nauriba Masin Mopwa Hat Kiva Amasung. Miamgi Mob Lakshanana ba CRPF na Nomay Kapada Naha Humsi Kibagi Taudoki Matungda. Miam na Achumba Wayal Fanganana ba Wakat Kongchat Chatnari. Mafam Kayadana Wakat ni from Famnari. Pungni Funipan ki Manungda Kuki Kulai Paibasingi Matakda. Military crackdown Tawgani Haina Chief Minister Y. Kemsana Haikibawa from Thabak to Onto U Haina, Moirang Kampu Union Club ki Vice President, Moirang Tem Sur Kumana Fongdokre. Wafamasi Ngasi Tinsip Road ki Nakal Yet Oida Ladybug Club Amadi, Mairapai Bising Yauna, Tronglao with Haudokta, Angang Ani Leikidaba Yauna Leikhidrabagi, Mioi Mangagi Mafamda, Maira Katana Ikai Kumnava Utpagi Tauram Ama. Kewa Bazar the Pangthoktre Mada Mahana Fongdokibani, Makata na Hai Kuki Militant na Mayum the Tumduna Leba Angang Ani, Bom Capsin Duna Hat Kiva Amadi, Matung Tarak Pamyamgi Ihoda, CRPF na, Misham Ohum no Maina Kaptuna Hat Kravasu, Nasi Favalengak na, Hiramasigi Matangda, Masak Tokpa Thabak Amata, Lokatri Haiki, Infal Iski, Kairao Bitrada, Tronglao Bigi Taudog Yaning the Fongdokuna, Miamna Wakat Mi from Pamkre, Wakat Mi from Aduda, Koko Migi Advisor, Zitendra Ningobana Hai, Laibak to Gaina Bohona Riba Mitop Sing Tengnabagi Mahuta, Lengakna, Miamgi Ihona Taina Bohonaduna, Iraipa Kanana Bad Cherry Song Living Fana Bohonaduna Lady Haiki, Amarom the Tronglao with Taudog the Siena Vesting, Atuba the Exalo Katlu, Taudog Ama Hek Tokpaga, Nia the case Sinagataba Oiragadi, Manipur Police Labira no Haiduna, Wangjing Lomdagi, Masing Yamlabanaha Singna, Naranu Midang Pung Mapanrom Tarakpada, Tawal Tamna Reli Satki, Masing Yamlaba Kongjang Luising Aduda, Kangabok the Laiba SPG office Mamang Yoroppada, Police Yauna, Masing Yamlaba Security Force Singna Thinki, Tungda Reli Laklibanaha Singa Police Ka Wari Shanaraba Matung, Ingna Signa, Tawal Mela Ground Fawa, Makatana Satanki, Tungda Reli Tatlibanaha Singaduna, Tawal Mela Ground Yoraga, Mamai Leduna Halakpagi Lambida, Tawal Atopam Dagi. Arong Tong Yorokpan Midang Pung Taramakairom Tarakpada Police na, Tear Gas Cell Camarum, Capsin Duna Miam Tankaiki Hairi. Tronglaupi Mihata Senava Sing Serak Piu Haina, Tawal SP Office da Thomzin Kre, Commando Personnel Ani Shokle,
Tronglaubi mihat yaningde mihat asida senaribasing matik chaba chairak piu haina ngarang numidang maikai kyadagi lakpa miyamna Thobal SP office da thomjinana hotnabada police ka sauna mukna khre miyam adubu tankhainaba police na tear gas cell kaya kapkhre miyamna su police tamna nung thajinduna athengba phawba protest athakre nakalani gi muknaba da commando personnel ani shokle hairi thogdoga sigi matang da press na fangba pawgi matung inadi ngarang numidang pung 13 rom tabada Tronglaubi mihata senabasing chairak piu Thogdok adu NIA da sinaduna thigat hangadaba oirabadi Manipur police leibiranu haina maikai kyadagi lakhiba miyamna rally amaga loinana slogan kya lauraga lakhi rally aduna Thawal police headquarter mapa yorokpada police na thingna bahotnakhi adubu police ki athingba adu miyamna namkhairaga Thawal mela ground tamna lakhi mela ground da amuk miyam pullaba matung Thawal SP office tamna laktuna thomjinana bahotnakhi maduda police ka sauna mukna bathoki Police ki maikai dagi tear gas cell kaya kaptuna miyam adubu tankhaina bahotna khiba aduda protesters singi maikai dagi su nungna thomjilakpadagi police commando personnel ani asok apanangki soklabasing adudi yaripok lairong thel dagi sagol sem nanaw chahi nifu apokpa rajen amasung Thobal athokpam khunok dagi thongam premjit chahi nifu gani thoi apokpa subol kawi nakalani gi muknaba adu numidang athengba phawba sathaki loinana police ki maikai dagi tear gas cell kapa yauna yamna kana hotnabadagi nongyai matung pung anirom taba matamda irang adu mapung fana laksinki amaromda police na irang adu bulaksinana hotnabada tear gas cell kapkiba aduna protesters singi marakta asok apan nanglamba yai haina thajanari adubu chapchana madugi paudi phangba ngamdri Kukizo singi political settlement puraktri wafawa buffer zone lanba yaroi Kukizo singna taliba separate administration gi political demand asigi solution ama puraktri wafawa buffer zone lansilaga chatpa yaroi haina haukiba February 12 da ITLF na laukiba warep ki matung ina maitai community sing Churchampur sangbagi ayaba pide hariba warep asi makha tana satna khigani haina ITLF na thadorakpa cherol amana hairi cherol asina makha tana haribana lamdam asida tangdu laitaba puraknaba amadi pamdaba thodok sing thoktana bagi damak mari leinaba khudingmakna buffer zone ngakna chatkadabani haukiba March 3 da ITLF ki pangthokhiba mifamna laukiba warep ki matung ina chahi asigi May 3 da Churchampur gi Wall of Memorials da separate day palan thoram pangthokani loinana Leikhidrabagi adugi mafamda ikai khumnaba utkani palan thoram asi pangthokpaga mari leinana citizen sing marup mapang sing amasung well wishers singna unity leina puna apunbagi firep amada lepminana ba appeal tawri thoram asigi damak mipung khudingmakna pirakpa contribution sing pikpa natraga saubagi wafam thamdana ikai khumnagani haiba thoram asi mapung fana pangthoknabagi damakta ITLF ki women wing na fundraising gi thoram mapung fana pangthokani hairaduna thoram asi mapung phana nabagi damakta mipung khudingmakna saugatpiyo haina cherol asina aroibada palakli MLA singi yumda khongjang jangsinba matam oire haisilan lamdam asida hojik oiriba phibam asida MLA gi mayumda miyamna thomjinduna khongjang jangsinba matam oire haina maitai lipun gi thauburel haisilana phongdokre ngasi uripok apunba lup amadi uripok apunba nupi lup anina khusamnaduna chatkiba miyam gi khongjat ka mari leinana wafam asi phongdokhibani miyam gi khongjat adu lamboi khongnang khong lampakdagi hauduna overbridge makhong phawba chatki overbridge makhong yorokpa matamda pamdaba thodok thoktana ba miyam Manipur police ki maikai akanba moongda ngak senbagi thabak chathaki hiram asiga mari leinana silana makha taraduna lamdam asigi mipung khudingmak amata oina punsinduna leibag asi iromdom ngaksabagi matam oire Tronglaubi thodokta chenaba miyoising akanba sairak pigadabani haiki nakalamaromda rally aduda saruk yakiba uripok apunba lupki vice president K.H. Tarun Kumarna Tronglaubi da kuki lalhoba singna satharakiba attack aduda chenaba kuki lalhoba khudingmak ahakpa sairak pigadabani Manipur lengakna case asi National Investigation Agency NIA da sinakrabani NIA na athuba matamda attack asigi langla langjin puthoktuna miya mamangda khangangadabani NIA na case asigi charge sheet athuba matamda thangatuna case asida chenaba mipung khudingmak sairak pigadabani CRPF na misamda nomai kaptuna miyoi ahum hatkiba aduga mari leinana athuba matamda inquiry tawduna inquiry report miya mamangda puthokadabani nisam hatpada chenaba CRPF sing thabaktagi terminate tawgadabani haiki ngasigi rally aduda maralaiba kuki militant amadi CRPF sairak pigadabani Tronglaubi gi mihat yaningde haina lauki maralaiba sing logi matung ina sairak pigani CM
CM Secretariat ngasi Assembly Constituency marigi maira paibi lusingba singa Chief Minister Yumnam Khemsan ga unaduna tronglaubi thaudoki achumba wayal fangananaba memorandum ama khusinakre unakhiba da Chief Minister na hai miyam na hairakliba wafam sing lenga ga sinalumna lawi tronglaubi thaudoki victim singda achumba wayal fanganba habasi lenga ki phirepni kanagumba miyoi sing thaudoga du da senaram laba amadi maralai haiba khanglabadi logi matung ina pifam thokpa chairak pigani lo na masagi oiba tawfam thokpa sing tawrakani hojik investigation agency amana thigatpagi thabak chathari makhoi finding da soidana maralai wising puthorakani state lengak na chapsawa phirep amaga loinana achumba wayal pigani leibaga sigi lo ngakpaga loinana miyamna pukning phathabiu tangdu laitaba phibam hanjinana ba hotnaminasi haina su chief minister na phongdokhi BJP lengak laibadagi Manipurda wakhalgi laina naraba migi masing nomonowagi hengalakle hemanta Lakadariba general election da Congress na lengak amuk paraklabadi soidana Manipur kan mangamgani maduna taduna BJP na amuk lengak paraklabadi Manipur awaba mayok narakani BJP lengak laibadagi Manipurda wakhalgi laina naraba migi masing nomonowagi hengalakle haina hanagi minister Moirangthem Hemantana phongdokre wafamasi ngasi wangjing tentha block Congress committee na sinduna Phunjai Muslim khulda pangthokiba wangjing tentha AC gi polling station number 34/35 Phunjai gi oiba Congress worker meet ki thoramda kendra sigi hanagi minister Moirangthem Hemantana haikibani ngasigi Congress worker meet aduda ex minister Moirangthem Hemanta wangjing tentha block Congress committee gi president Sagol Sem Gopeswar amadi block ki thaupuba kayasu dais ki member oina saruk yakhi Athoiba mithungi warol piraduna Moirangthem Hemantana makha tana haikibada hojik paliba BJP gi lengak asi Manipur ga sanadre Manipur gi wathok masadagi hauraga achauba phawba amata losinba ngamdre hairaduna PR thamlabasu luchingba sinduna anauba lengak semlabasu karimata control tawba ngamdre India lengak na asan mirai naibire Manipur gi nupi angang yauna mioi kaya hatok pirabasu leibak asigi Prime Minister Narendra Modi na awaba amata phongdoktaba habasi angakpa phawi leibaki mapi mapa oiraga mioi bagi punsi kanba ngamdre hairaduna BJP lengak laibadagi Manipurda wakhalgi lainana naraba migi masing nomanomagi ising isagum hengalakle haiki mahakna makha tana hai mitop khandoklaga mikok thibana tragadi Manipurgi yelhomi sing soidana mutkragani miyamgi apamagi mayokta mikok thiraklabadi chapchana thengna hobu mathau tai Congress ti asan mirai naidaba dharmagi khenaba laitaba party ni mipung khudingmakpu chap manaba mityeng yenglibadi Congress khaktani haiki ngasigi Congress worker meet aduda lakadoriba assembly election da wangjing tentha AC dagi Congress ki mirep oigadoriba Moirangthem Hemantabu thagatpa hainasu warep lauki hairi Ukhrul district da drone sizinaba Manipur government na athingba thamkre Ukhrul district ki hojik oriba hingsa gi thodok sing asida state government na khunja sing gi safety privacy amadi sensitive installation singi security sing yengduna district asida lanai miyoi singna ayaba yaudana drone sizinabagi athingba sing thamkre Ministry of Civil Aviation Government of India na thokiba drone rules lising ani kunmathoi gi matung ina mari leinaba authority singdagi ayaba yaudana drone paiba asi aina yadaba thawongni kanagumba miyoi singna tawroidabani miyamgi safety singi oina khalaga government na district asigi manungda kanagumba lanai miyoi singna mari leinaba authority singdagi ayaba yaudana drone paiba thingle aduga kanagumba miyoi singna athingba asi thugaiduna drone paiba thengnarabadi drone sing phajinba amadi miyoi sing adugi mathakta criminal proceedings sing logi matung ina lokhatkani hairi cherol asina hai kanagumba miyoi singna Ukhrul district ki manungda drone paiba thengnarabadi mari leinaba security gi authority singna khudakta lokhatfam thokpa thabak sing lokhatkadabani amadi drone sing phajingadabani athingba sigi mayokta kanagumba na satharaklabadi penalty phangbada natana fine sing thigadabani hairi HAC na Hill Administrative Committee ga mari leinana Laukhiba warep kuki inpi Manipur na yaba ngamloi hairakre Manipur Legislative Assembly gi Hills Area Committee HAC na Hill Administrative Committee gi matang da laukhiba warep asi kuki inpi Manipur kimna yaba ngamloi hairakpa ka loinana HAC gi resolution asi chingi district sing da chatnariba governance asida maram sadavani chatnaba yaroi amasung lona ayaba pide hairi
किमगी सेक्रेटरिएट की थादोरकपा स्टेटमेंट अमगी मतुंग इना हाइस एसी ना सही एसीगी मार्च 12 चिंगी डिस्ट्रिक्ट सिंगदा मतम खरगी ओइना एडमिनिस्ट्रेटिव कमिटी सिंग सेमदुना हाइस डीसी सिंगी थबक थौरम सिंग पहनना बलौखिबा रिजोल्यूशन असि चटनबा यारोय हाइरि चिरोल असिना मखा ताना हाइ चिंगी डिस्ट्रिक्ट सिंगदा लैरिबा ऑटोनोमस डिस्ट्रिक्ट काउंसिल एडीसी सिंगदा पुन्ना मेंबर कुनगा मरी लैगदबा असिदा लोकल सेल्फ गवर्नेंस दा एक्सपर्ट लैरबा मियोय सिंग सकनाइरबा मियोय सिंग इंटेलेक्चुअल सिंग अमसुंग गवर्नेंस की नोमिनी अनि यावगदबनी अदुबो हाइसे सिना लौखिबा रिजोल्यूशन असिना एडीसी सिंग सलाइनबगी लीगल फ्रेमवर्क सिंग यावबो उदे अमसुंग एडीसी एक्टा सिलेक्शन तौदुना एडमिनिस्ट्रेटिव कमिटी सेमबगी प्रोविजन सिंग यावदे रिजोल्यूशन असिदा एडीसी गी स्टेटोरी प्रोविजन वांगमदनी हाइरि रिजोल्यूशन असिना सिंगी लमदम सिंगदा तारिबा ऑटोनोमी सेफगार्ड तौबगी महुत्ता मांगहनबो ओइना थोकनी हाइरि महांगना मखा ताना चिरोल असिना हाइ किमना मतम कुइनादगी दाबी तौदुना लाकपा इंडियन कॉन्स्टिट्यूशन की आर्टिकल 371 सी गा मानबा एडीसी एक्ट असि एमेंड तौनबा हाइजखिबसिंग असि फाव ताबीदना लाकली मरम असिना कमिटी असिना एडीसी की प्रोविजन सिंगदा लीगल सैंक्शन यावदना अनौबा प्रोविजन सिंग हापसिंदुना अनौबा एड होक मेकानिज्म सेमनबा होटनरिबा सि याबा ngamloi हाइना सेक्रेटरी ऑफ इंफॉर्मेशन एंड पब्लिसिटी कुकी इनपी मणिपुर जंगहाउलुन हाउकिपना थादोरकपा चेरोल असिना फोंदोरकली नुमित खुदिंगी थुम का हेना साबना हक्चांगी कयात सिंग सोअलई रिसर्च मियोइबना हक्चांग फना लैनबगिदमक अकक्नबा सांगदा थुम साबगी तंगाई फदबा लै हाइना रिपोर्ट अमना फोंदोकली थुम दयावबा सोडियम ना हक्चांगी तोंगान तोंगान बकयात सिंग मथौ तौबदा मतेंग पांगलबसु हेंजिना सासिलबदी खुदोंग थिनिंगाई ओइ यूनाइटेड स्टेट्स की ओइना नोंमदा मपुंग मरे फारबा मियोइ अमना थुम मिलीग्राम 2,200 चागी समस अमदगी हेना सारोइदबनी हाइना गाइडलाइन पीरी अदुबु वर्ल्ड हेल्थ ऑर्गेनाइजेशन WHO ना नोंमदा थुम मिलीग्राम 2,200 हेना सारोइदबनी हाइरी का हेना थुम साबना सोकलकपा याबा खुदोंथीबसिंगी मतांगदा रिपोर्ट असिना हाइ थुमदा यावबा सोडियमना मरम ओइरगा हक्चांग मनुंगदा इसिंगी सरुकता तुंगसिनना लैबना ई उतोंगसिंगदा हेनबा पोटलम पीबदगी ब्लड प्रेशर वांखलई ब्लड प्रेशर वांगबा हाबसी तोंगान तोंगानबा थमोइगी लैना ओहेलकनबगी मरु ओइबा मरमनी मसीना मरम ओइरगा स्ट्रोक अमदी हार्ट अटैक तौदुना मी सिहनबा याय थुमदा यावबा सोडियमना किडनी गी मथौ तौबदा अपनबा थोअल्ली मतम सांगना का हेनबा मोंगदा थुम सारबदी किडनी दा मथौ तौबा ngambagi चांग हंथरक्तुना किडनी फेल ओइरकपा याय हक्चांगना लौसिलिबा सोडियम गी सरुक अयाम्बा नुमित खुदिंगी चारिबा थुमदगी नते रेस्टोरेंट अमदी होटल दा योलिबा चा थकसिंग चाबदगिनी ब्रेड पिज्जा अमदी कौता हालगा योलिबा सुपतगी सु हक्चांगना सोडियम गी चांग का हेना वांगना फंगी पैकेट हालगा योलिबा चिप अमदी मखल क्यागी क्रैकर साबनसु हक्चांगदा सोडियम की सांग हेनगदहली मियोइबना मसा मऊ फना लैनबगी मतांगदा सोडियम हाइबसी तंगाई फदना संगदबा याद्रबा मसल अमा ओइबा तारबसु का हेना सासिलबदी खुदोंग थिनिंगाई ओइरई सोडियम की सांग हंथना सारबदी ब्लड प्रेशर की रिक्स हंथहनबगा लोइनना थमोइगी लैना अमसुंग अतै अतोप खुदोंग थिनिंगाई ओइबा लैना मखल कयादगी ngakthokpa ngami पुमनमगसी ओइदुनसु मियोइ अयाम्बना थुम चाबगी चांग हंथहनबा ngamdri मसीगी मरु ओइबा मरमदी चिंजाकी महाव लेहननबनी हाइदुना थुम मरांग कायना थाक्सिनबननी मतम सांगना थुमगी चांग वांगना सादुना लागलबा मियोइ अमना खुदक्तगी हेक्ता थुमगी चांग हंथना साबा मतमदा चिंजाकी महाव यावदबा मरमना चारी थगलिबा चिंजागदु पुक थना साबा ngamde मियोइ अयाम्बना का हेना थुम चासनबा फते हाइबा खंगलबसु महावगिदमक खलगा थुमगी चांग हंथना चाबा ngamnade चिंजाकी महाव हंथरकलबदी चाबगी चांग वाटपना मरम ओइरगा हक्चांग सोक्सिलई मरम अदुना मियोइ अयाम्बना थुमगी चांग हंथना चानबा थौरांग लौखटनादे हाइरी हिरम असिगी मतंगदा लौखटपा याबा थौरांग सिंग पलदुना रिपोर्ट असिना हाइ खुदक्ता थुम चाबगी चांग का हेना हंथहनबगी महुत्ता नोमगी सरुक खरा खरा हंथहनगदबनी मसिना चिंजाकी महाव मांगहनबा तौदुना थुम चाबगी चांग तपना तपना हंथहनबा ngamgani अतोप थौरांग अमना थोंग थाकपा मतमदा जीरा फदिगो मरु सिंग अमसुंग चनमगी चांग खरा हेना हापलबदी चांग खरा हंथना थुम थाकलबसु चिंजाकी महाव मांगहनलोय चंप्रा मंगे अमदी विनेगर न सिंग हापलगा थोंग थाकपनसु थुमगी चांग हंथहनबदा चाउना मतिंग ओइगनी नुमित खुदिंगी थोंग थाकलिबा इंजांगदा थुमगी चांग हंथना थाकलगा मोनोसोडियम ग्लूटामेट MSG इंजांगी महाव हेंगदहनगनी अमदी थुम चाबगी चांग हंथहनबा ngamgani ख्वाइदगी मरु ओइना लौखटकदबा थौदांगदी पिकलिबा अंगांगसिंगबु थुम का हेना यावबा चिंजाक पिजरोइदबनी